야. 마나디 마사지 양 왕자오인 럭저브네바 아동아 시 우파이 레이트레 쿠닝가 클라토. 비트루기 거디나 때가이노. 마하수도 마 마하데디 인치 아니라가 오이브네 탕아바. 야라바니. 마네 아이디 스마일레데 좀 떠올려는데 아이 좀 아미랑 상닝하면 해줄게 그냥 반비를. 마루이 나쿠피도 나피자고 samma 만남 지역데 마하우 지역데 아코이기 상만 각tum도 보이래 자고 sam마니. 시네마나 कोई न थिरे था क्या सुरेश लानंग सी थिरे क्या नामो इने न हवा जा पड़ो खुदा अद नहीं थिरे जुंदरा माव लांबदा तो सीधा इधर अकोई क्या कुछ 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 तो रही सीधा सी अखोई तेनो मांबी तो सी मापा लामदा की पोम बहोरे तो कुछ कुछ मतुम मचा 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 सीधजू लेरे अदगी असवाइदजू लेरे सी मतुन साइड तो सीधजू लेरे साइडजू लेरे हमने अखोई नमुनी यंगदबैनी अदो तेनो मांबी हुजी लाकदोरे मापान सी चफू मचा जे थाबियोनी फजन साथ लेरे मरी सिलोई पुथुगे अनि चबुन तर मिक्स तर थावदो मतीन ख थकिबदने सेंग सिदि पातम कुइरबगी तुंगदो अखोय कनो तो इंजान नापी की तंग येंगे मार्केट लाकुनी फना कुइरे कोई लाक्तबजे था मखाय मु फारा दर हेलम मदर खंगदेने इंजान नै लाक्तबजे ममांग दि युमदगी खर थाबिर फुदुगा अखोय द पान बखर दुगा अदुम तवर चारगा लायने अदुगा अखोय तंगाय फदबनो अखोय मनाक्ति योन बजिंगदगी सुम लैबने बखरगा ngasi dinjang napi kita ngieng na tolok pun ni dia kari ni ada ulak ya siau re ngasi siau re matam kaya ada ki silana thiba pakon tu sida yaura me asi massage de lupa kunne ya ada silana ngasi di harau lo ya pidri adum pi karo tu dagi पांजिना कहीं तो केजी में खाते लुपा निफुने है बको सिलानंग इंजांग ये लेबम नुपाजे सिदे उंगले रे सिजना तो कोई कहीं तो पान मना आइतारे सी मोई की दी पान मना जे चाहे कहीं तो रगा आइना कोई की पकनम की टाइप तो कोई बेसवन तैशल लगा स्टीम तो रगा जो फ्राई तो रगा जो अदे सिजना चेंक्रुप ऐसे ना मुल्ली ले रहे अतई दी मैमना कमन खंग सिमला मिर्च का के लोई पंगे बेंगन मचा मचा जों सिदि चादी जानिंग दे पान बिदि नुआइनि येंगो हंगाम जे लुपा वाद लुपा कुंथ्रा ने हैबो ओ हापो हापो लुपा पवांग का लोग दिने अब दे मी दंग हंगाम जे पवाद लुपा कुंथ्रा केजी मखाइ दे हुमफु सिला चगिम पोमदर गेन हाइबा मोइना दि करिगिनो खंगदम ने मोइना दि पवा खक लबुदंग पकाइनो द मयांग दे हंगाम जे सोइरे सोइरे चायबो को सा कोइना अदि हंगाम दे याम चंगी दना थबी याम फजरे इज लाई निंगबा पैसा नि बाय गदरा लाई निंग बाय गदरा आनम जे चले जे मोइन सिगी टमाटर खुयन जे लाइट अंगांग कापसन बेको कोचिंग चंगांग लंक्रिक लंग होन नियो सब्जी मार्केटिंग ये हो तो ये खंगे मोई सिगी माइरियन दी फजायो नहीं है अदुग हाउगी हाउते बा सिला सेबोट येंगी जे मादि सेबोट हम पामे दि सेबोट हाना सरकती हो कया पाम दने तो हाउगी फुदी दुम चारे मादि सेबोट हम पाम जबा माना असिगी माइरियन समाइना मचा जे सीजना मुखर हावयबको अरीबदुदी पूरा अखोगी ओक्चाक माइरेन की टाइप ते केमते चाबा यादेबा सारा 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 लाउरगा सिम माइरेन जे मचा मचा जिना खरा हो आना सिजना फ्रेश होबा मसागे संजो लोबदा फ्रेश होइदेने डायरेक्ट सिगे हनजिने योनबजे सिजना फ्रेश होबे हेले सिदम फजोनद्रो असमाइ सिगे कारोट मचा जे हम नुसिद्रे मसिला सिन मखन न मोइ जाने पिक्चर पिक्चर पे अखोगी मार्बल मुतंग चावै सि कारोट सोंदन अचौबदो ले
ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯪꯕꯗꯨꯅꯦ ꯁꯤꯗ ꯄꯥꯟꯒ ꯂꯣꯏ ꯌꯥꯎꯔꯦ ꯉꯁꯥꯏ ꯈꯪꯉꯝꯃꯗꯤ ꯁꯤꯗꯒꯤ ꯄꯨꯂꯞ ꯂꯧꯕ ꯌꯥꯔꯝꯕꯅꯦ ꯄꯥꯟ ꯁꯦꯕꯣꯠ ꯃꯣꯏ ꯁꯤ ꯁꯦꯕꯣꯠꯁꯤ ꯆꯥꯅꯤꯡꯕ ꯄꯣꯛꯇꯕꯅꯦ ꯌꯥꯗꯦ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯚꯤꯗꯤꯑꯣ ꯅꯝꯃꯣꯏꯌꯦ ꯃꯥꯒꯤ ꯑꯗꯨꯒꯤꯅꯦ ꯃꯥ ꯂꯩꯔꯤ ꯄꯣꯠꯁꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯋꯥ ꯉꯥꯡꯕꯗꯤ ꯑꯩ ꯅꯪ ꯅꯝꯗ꯭ꯔꯦ ꯔꯤꯁꯤꯔꯣ ꯃꯥꯜꯂꯤꯅꯦ ꯔꯤꯁꯤ ꯃꯥꯜꯂꯤꯀꯣ ꯁꯤꯅ ꯃꯥꯅ ꯀꯨꯏꯅ ꯊꯤꯔꯛꯏꯁꯦ ꯊꯥ ꯀꯌꯥ ꯁꯨꯔꯦ ꯁꯤꯂꯥ ꯅꯪ ꯁꯤ ꯊꯤꯔꯛꯏꯁꯦ ꯖꯨꯟꯗꯔ ꯃꯥ ꯂꯥꯛꯑꯝꯕꯗ ꯖꯨꯟꯗ ꯑꯣꯏꯔꯝꯒꯅꯤ ꯖꯨꯟꯗꯒꯤ ꯃꯥ ꯁꯤ ꯊꯤꯔꯛꯄ ꯁꯤꯗꯩꯗ ꯅꯣꯡꯖꯨꯊꯥ ꯃꯇꯝꯗꯗꯤ ꯐꯪꯗꯕ ꯑꯌꯤꯡꯕ ꯃꯇꯝ ꯐꯪꯉꯦ ꯑꯗꯣ ꯁꯤ ꯊꯤꯔꯒ ꯃꯥ ꯆꯒꯦꯝꯄꯣꯝꯕ ꯆꯥꯒꯦꯅ ꯇꯧꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗ ꯃꯌꯥꯝꯅ ꯑꯁꯤ ꯌꯥꯎꯗ꯭ꯔꯁꯨ ꯆꯥꯕ ꯌꯥꯕꯅꯦ ꯖꯋꯥꯏ ꯍꯨꯜꯂꯨꯁꯨ ꯍꯥꯏꯕꯅꯦ ꯑꯗꯩꯗ ꯁꯨꯝ ꯐꯔꯛ ꯇꯥꯔꯅ ꯁꯨꯝ ꯆꯥꯗ꯭ꯔꯕꯀꯣ ꯍꯪꯒꯥꯝ ꯄꯋꯥ ꯑꯃ ꯂꯧꯒꯦ ꯍꯥꯏꯕꯗꯣ ꯃꯣꯏꯗꯤ ꯉꯛꯈ꯭ꯔꯕꯅꯦ ꯃꯌꯥꯡ ꯌꯣꯜꯂꯤ ꯃꯤꯗꯣ ꯑꯗꯩ ꯀꯩꯒꯤꯅꯣꯗ ꯃꯣꯏꯗꯤ ꯍꯪꯒꯥꯝ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯛ ꯆꯥꯕꯅ ꯃꯀꯨꯞ ꯃꯀꯨꯞ ꯁꯣꯏꯔꯒ ꯁꯥꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯍꯤ ꯌꯥꯎꯕ ꯌꯥꯎꯗꯕꯣꯏ ꯇꯧꯔꯒ ꯊꯣꯡꯕꯅꯦꯕ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯑꯗꯣ ꯑꯗꯨꯗꯤ ꯍꯪꯒꯥꯝꯗꯣ ꯌꯥꯝ ꯆꯪꯉꯤꯗꯅ ꯁꯥꯛ ꯀꯩꯅꯣ ꯇꯧꯕꯅꯤ나 ꯀꯨꯞꯅ ꯀꯨꯞꯅ ꯁꯣꯏꯔ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦꯕ ꯍꯪꯒꯥꯝꯁꯦ ꯂꯩꯗꯕ ꯑꯗꯨꯒ ꯆꯥꯗꯤ ꯑꯩꯈꯣꯏꯒꯤ ꯍꯨꯜꯂꯒ ꯑꯗꯨꯝ ꯆꯥꯕꯅꯦꯕ ꯑꯗ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯋꯥꯍꯣꯡ ꯐꯖꯕꯤ ꯑꯃ ꯂꯥꯛꯑꯒ ꯃꯥ ꯂꯣꯏ ꯆꯥꯊꯣꯛꯑ ꯆꯠꯈꯤ ꯑꯅꯤꯔꯛ ꯁꯨꯔꯦꯕ ꯋꯥꯍꯣꯡꯁꯦ ꯍꯥꯟꯅꯗꯤ ꯑꯁ ꯋꯥꯍꯣꯡ ꯂꯥꯛꯄꯗ ꯊꯣꯏꯊꯣꯏꯅ ꯋꯥꯍꯣꯡꯅ ꯐꯖꯕꯁꯦ ꯌꯦꯡꯉꯦꯕ ꯍꯧꯖꯤꯛ ꯋꯥꯍꯣꯡꯁꯦ ꯑꯩꯅ ꯅꯨꯡ ꯊꯣꯝꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤ ꯀꯩꯅꯣꯅꯤꯅ ꯊꯣꯝꯕꯕꯨꯗꯤ ꯌꯥꯔꯣꯏ ꯖꯒꯥꯁꯦ ꯃꯐꯝ ꯆꯥꯗꯦ ꯃꯤꯉꯣꯟꯗ ꯑꯣꯏꯅ ꯄꯥꯜꯂꯨꯔꯗꯤ ꯍꯧꯖꯤꯛ ꯑꯩ ꯑꯣꯏꯅ ꯄꯨꯂꯤꯁꯅ ꯐꯥ ꯂꯥꯛꯀꯅꯤ ꯆꯨꯝꯅ ꯃꯥꯅ ꯈꯔ ꯆꯥꯈꯤꯕꯗꯨꯗꯤ ꯑꯃꯨꯛ ꯀꯔꯤꯝ ꯈꯟꯗꯦꯕꯀꯣ ꯂꯣꯏ ꯐꯣꯏꯗꯠꯂꯝꯃ ꯆꯠꯈꯤꯕꯗꯣ ꯃꯆꯤꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯊꯥꯖꯕꯗꯨꯗꯤ ꯅꯣꯡꯃ ꯊꯝꯕꯁꯨ ꯀꯩꯝ ꯇꯧꯔꯁꯨ ꯀꯩꯝ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯆꯥꯏꯔ ꯈꯣꯠꯂ ꯊꯝꯕ ꯈꯔ ꯈꯨꯏꯔꯞ ꯇꯧꯔꯒ ꯂꯩꯔꯒ ꯄꯣꯠꯇꯣ ꯃꯣꯏꯒꯤꯁꯤꯅ ꯌꯦꯡꯕ ꯇꯦꯛꯈꯠꯅꯕ ꯎꯅꯕ ꯏꯁꯤꯡ ꯆꯥꯏꯁꯟ ꯃꯌꯥꯝꯗꯨꯅꯕ ꯖꯔ ꯄꯠꯂꯦꯕ ꯑꯗꯨꯒ ꯍꯥꯎꯕꯁꯨ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯁꯤꯂꯥꯅ ꯀꯔꯤ ꯅꯥꯀꯨꯞꯄꯤꯗꯣ ꯀꯩꯅꯣꯗꯒꯤ ꯈꯤꯇꯪ ꯂꯧꯈꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯌꯥꯝ ꯄꯤꯛꯏ ꯐꯔꯛ ꯇꯥꯔꯦꯅ ꯈꯔ ꯂꯧꯔꯛꯑꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯊꯣꯡꯕꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯀꯥꯡꯉꯧ ꯉꯧꯕ꯭ꯔꯥ ꯈꯥꯖꯤꯡꯒ ꯀꯥꯡꯉꯧ ꯉꯧꯕ꯭ꯔꯥ ꯃꯔꯣꯏ ꯊꯣꯡꯕ꯭ꯔꯥ ꯕꯣꯔꯥ ꯍꯧꯔꯒ ꯏꯟꯖꯥꯡ ꯊꯣꯡꯕꯗꯣ ꯁꯧꯒ꯭ꯔꯤꯒ ꯇꯧꯔꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯨꯕꯨ ꯅꯥꯄꯤ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯅꯝ ꯑꯃꯁꯨ ꯌꯥꯎꯗꯦ ꯃꯍꯥꯎꯁꯨ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯁꯪꯕꯥꯝ ꯀꯥꯛꯊꯨꯝꯗ ꯐꯣꯏꯔ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯋꯥꯈꯜ ꯑꯃꯗꯒ ꯑꯁ ꯉꯁꯤ ꯅꯥꯀꯨꯞꯄꯤ ꯆꯥꯔꯕꯅꯤ ꯀꯩ ꯈꯜꯂ ꯆꯥꯗꯧ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯃꯍꯥꯎ ꯌꯥꯎꯗꯦ ꯃꯅꯝ ꯌꯥꯎꯗꯦ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯆꯥꯏ ꯍꯥꯏꯕꯒ ꯅꯥꯄꯤ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯨꯏꯔꯕꯅꯦ ꯃꯥꯅ ꯁꯤ ꯑꯃꯨꯛꯇ ꯊꯣꯡꯒꯦ ꯈꯟꯕꯁꯦ ꯃꯥꯅ ꯄꯥꯝꯖꯕꯗꯨ ꯁꯤ ꯐꯪꯗꯕꯒꯤ ꯄꯥꯈꯣꯟꯁꯦ ꯐꯪꯗꯕꯒꯤ ꯄꯥꯈꯣꯟ ꯍꯥꯞꯇꯅꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏꯌꯦꯅ ꯍꯥꯏ ꯑꯗꯨꯁꯨ ꯃꯥꯅ ꯁꯤ ꯄꯥꯝꯖꯕ ꯑꯗꯨꯒ ꯁꯤꯗꯅ ꯌꯣꯡꯆꯥꯛ ꯃꯔꯨꯔ ꯁꯣꯟꯗꯩꯁꯦ ꯁꯪ ꯂꯩꯔꯝꯃꯤ ꯁꯤꯗꯤ ꯃꯔꯨꯁꯦ ꯃꯀꯨ ꯑꯃꯨꯕꯗ ꯈꯣꯛꯇꯣꯏꯔꯥ ꯉꯥꯃꯨ ꯂꯩꯔꯧꯗꯨꯁꯨ ꯀꯩꯅꯣ ꯃꯀꯣꯛꯀꯩꯗꯣ ꯂꯧꯊꯣꯛꯑꯒ ꯃꯁꯥꯗꯣ ꯃꯆꯦ ꯁꯦꯒꯥꯏꯔ ꯍꯥꯞꯄ ꯌꯥꯅꯤ ꯑꯗꯨ ꯑꯗꯨꯝ ꯐꯠꯂꯣ ꯀꯣꯛꯊꯣꯔꯛꯀꯅꯤꯗ ꯑꯗꯨꯗꯤ ꯅꯍꯥꯟ ꯏꯃꯥꯅ ꯈꯔ ꯌꯥꯏꯔ ꯊꯥꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯆꯤꯟꯕ ꯍꯧꯅꯦꯕ ꯉꯥꯃꯨ ꯂꯩꯔꯧꯗꯣ ꯅꯥꯀꯨꯞꯄꯤꯁꯨ ꯑꯩꯈꯣꯏ ꯀꯛꯈꯤꯗ ꯉꯥꯏꯔꯤꯕ ꯅꯍꯥꯟ ꯍꯥꯟꯅ ꯈꯔ ꯍꯧꯕꯗꯨꯁꯨ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯆꯣꯡꯈꯠꯄꯗ ꯉꯥꯏꯔꯤ ꯁꯤꯗ ꯆꯦꯡ ꯍꯥꯞꯀꯗꯕꯅꯦ ꯑꯗꯣ ꯑꯩ ꯆꯥꯛ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯆꯥꯛ ꯑꯣꯏꯅ ꯈꯔ ꯌꯥꯝ ꯃꯐꯣꯟ ꯇꯥꯅꯕ ꯁꯤꯒꯤ ꯆꯦꯡꯁꯤꯗꯤ ꯃꯩꯇꯩ ꯆꯦꯡꯗꯣ ꯑꯃꯨꯛ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯃꯐꯣꯟ ꯇꯥꯕ ꯋꯥꯠꯂꯦ ꯍꯥꯏꯔ ꯆꯛ ꯂꯥꯎꯕꯗꯣ ꯑꯃꯒ ꯈꯨꯊꯣꯡꯁꯦ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯎꯅꯕ ꯃꯑꯣꯡꯗ ꯐꯖꯅ ꯊꯣꯡꯉꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯅ ꯊꯣꯡꯉꯤꯕ ꯃꯑꯣꯡꯗ ꯆꯞ ꯃꯥꯟꯅ ꯊꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯅꯤꯗ ꯁꯤꯒꯤ ꯀꯨꯀꯔꯁꯦ ꯁꯤꯂꯥꯅ ꯀꯩꯅꯣ ꯊꯣꯡꯉꯤꯕ ꯆꯒꯦꯝꯄꯣꯝꯕ ꯊꯣꯡꯉꯤꯕ ꯀꯨꯀꯔꯁꯦ ꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯈꯪꯕ ꯁꯤ ꯀꯨꯀꯔꯁꯦ ꯁꯤꯁꯦ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯀꯨꯀꯔꯅꯦꯕꯀꯣ ꯑꯗꯩ ꯗꯦꯜꯂꯤꯗ ꯂꯩꯔꯝꯃꯒ ꯑꯃꯨꯛ ꯁꯤꯝꯂꯥꯗ ꯆꯍꯤ 13 ꯑꯃꯨꯛ ꯂꯩꯔꯨꯔꯦꯕ ꯑꯗꯨ ꯁꯤꯝꯂꯥꯗ ꯆꯍꯤ 13 ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯍꯧꯖꯤꯛ ꯆꯍꯤ 2 ꯁꯨꯔꯛꯑꯦꯕ ꯑꯃꯨꯛ ꯑꯗꯨꯗꯤ ꯀꯌా ꯁꯨꯔꯝꯃꯅꯤ ꯈꯟꯕꯤꯔꯣ ꯁꯤ ꯃꯊꯟꯒꯁꯤ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯃꯨꯛ ꯀꯨꯏꯃꯟꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯣꯟ ꯃꯈꯥꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯄꯣꯠꯇꯤ ꯌꯥꯝ ꯂꯤꯡꯕꯗꯣ ꯊꯥꯏꯅꯒꯤ ꯄꯣꯠ ꯑꯁꯤꯅ ꯑꯗꯨꯝ ꯂꯤꯡꯕꯗꯤ ꯍꯦꯜꯂꯦꯗꯅꯀꯣ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯃꯔꯣꯏ ꯃꯅꯝꯁꯦ ꯍꯥꯏꯗꯤ ꯐꯗꯤꯒꯣꯝ ꯀꯩꯀꯥ
ꯈꯔꯒ ꯋꯥꯡꯕꯒ ꯐ꯭ꯔꯦꯝ ꯒ꯭ꯌꯥꯁ ꯊꯝꯐꯝꯁꯤꯅ ꯃꯔꯣꯟ ꯑꯃ ꯅꯦꯝꯕꯒ ꯈꯨꯅꯤꯡꯈꯥꯡꯒ ꯂꯩ ꯌꯥ ꯃꯣꯏꯗꯤ ꯑꯋꯥꯡꯕ ꯉꯥꯛꯇꯅꯤ ꯃꯥꯅꯗꯤ ꯃꯁꯥꯁꯦ ꯌꯥꯝ ꯋꯥꯡ ꯆꯥꯎꯕ ꯑꯣꯏꯅ ꯂꯧꯖꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂ ꯊꯣꯡꯉꯦ ꯄꯤꯇ꯭ꯔꯨ ꯄꯤꯛꯄꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗꯨꯕꯨ ꯌꯥꯝ ꯋꯥꯡ ꯆꯥꯎꯕ ꯂꯩꯇꯦ ꯈꯔ ꯈꯛꯇꯅꯤ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯒꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯅꯤ ꯃꯥꯅ ꯑꯩꯁꯦ ꯐꯨꯠ 5 ꯁꯨꯗꯕꯗ ꯃꯉꯥꯏꯔꯦ ꯐꯨꯠ 5ꯗꯩꯗꯤ ꯏꯟꯆꯤ 2ꯔ ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯑꯩ ꯈꯪꯉꯕ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯃꯥꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤꯅ ꯑꯩ ꯁꯨꯝ ꯑꯍꯥꯟꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯈꯟꯕꯤꯔꯛꯇ꯭ꯔꯦ ꯑꯅꯤꯔꯛ ꯊꯣꯛ ꯍꯥꯞꯇꯣꯏꯔꯣ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏꯗ ꯈꯤꯇꯪ ꯍꯥꯞꯄꯤꯕ ꯑꯁ ꯉꯁꯤꯗꯤ ꯄꯨꯔꯥ ꯃꯩ ꯇꯥꯗꯣꯔꯤꯖꯥꯠꯅꯤꯍꯦ ꯇꯧꯕꯗꯤ ꯄꯨꯖꯥꯔꯤ ꯊꯣꯡꯉꯤꯕ ꯃꯤꯗꯨꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯉꯒꯗꯤ ꯍꯥꯎꯕꯁꯨ ꯌꯥꯏ ꯍꯥꯎꯅꯤꯗ ꯑꯅꯝꯕꯅꯗꯤ ꯍꯥꯎꯔꯝꯒꯅꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯕꯅ ꯁꯣꯏꯕꯅꯤ ꯑꯩ ꯂꯥꯏꯗꯤ ꯅꯠꯇꯕꯅꯤꯅ ꯈꯔꯗꯤ ꯁꯣꯏꯔꯛꯀꯅꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯔꯛꯑꯦ ꯑꯗꯣ ꯍꯋꯥꯏꯖꯥꯔ ꯃꯅꯝꯁꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯀꯥꯡꯕꯨꯗꯤ ꯐꯖꯔꯝꯃꯅꯤ ꯀꯗꯥꯏꯗꯩꯅꯣ ꯃꯅꯝꯁꯨ ꯃꯣꯖꯥ ꯃꯅꯝ ꯊꯥꯗꯣꯔꯛꯏꯁꯨ ꯃꯣꯏꯅꯗꯤ ꯈꯪꯖꯗ꯭ꯔꯤꯕ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯁꯤ ꯃꯍꯥꯎꯁꯦ ꯃꯣꯏꯅꯗꯤ ꯀꯅꯥꯒꯤ ꯁꯨꯗꯕ ꯃꯣꯖꯥ ꯂꯩꯔꯒꯦ ꯊꯥꯗꯣꯔꯛꯏꯁꯨ ꯑꯁꯨꯛ ꯅꯝꯊꯤꯔꯤꯁꯤꯕꯣꯅ ꯈꯟꯗꯣꯔꯤꯕ ꯃꯣꯏꯅꯗꯤ ꯆꯦꯡꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯑꯣꯏꯅ ꯍꯥꯞꯄꯦ ꯃꯣꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯥꯔꯤꯕ ꯆꯦꯡꯁꯦ ꯃꯐꯣꯟꯁꯦ ꯀꯌꯥ ꯇꯥꯗꯦ ꯁꯤꯂꯥꯅ ꯑꯗꯨꯅ ꯆꯥꯛ ꯑꯣꯏ ꯍꯥꯞꯄꯒꯦꯅ ꯍꯥꯏ ꯃꯥꯅ ꯗꯥꯀꯨ ꯑꯃ ꯂꯩ ꯁꯨꯝ ꯕꯦꯁꯤꯒꯤ ꯃꯄꯥꯒ ꯑꯩꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯕꯦꯁꯤꯁꯦ ꯍꯦꯛꯇ ꯃꯥ ꯂꯩ ꯌꯥꯗꯦ ꯃꯥ ꯗꯥꯀꯨꯅꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯗꯦ ꯐꯝꯃꯤꯟꯅꯕꯁꯨ ꯌꯥꯗꯦ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯒꯦꯝ ꯄꯣꯝꯕ ꯂꯣꯏꯔꯦ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯃꯌꯥꯝ ꯌꯦꯡꯕꯗ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯌꯣꯡꯆꯥꯛ ꯃꯔꯨꯁꯨ ꯌꯥꯎꯔꯦ ꯉꯥꯁꯨ ꯌꯥꯎꯔꯦ ꯈꯣꯊꯕꯗ ꯉꯥ ꯈꯔꯁꯨ ꯌꯥꯎꯍꯟꯒꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯔꯁꯨ ꯌꯥꯎꯍꯟꯒꯦ ꯁꯤꯂꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯔ ꯀꯣꯊꯣꯛꯈꯤꯒꯦ ꯁꯤꯂꯥꯅ ꯀꯨꯏꯔꯕꯅꯦ ꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯆꯒꯦꯝ ꯄꯣꯝꯒꯦꯅ ꯍꯥꯏꯕꯗꯣ ꯑꯗꯩ ꯄꯥꯈꯣꯟꯗ ꯐꯪꯗꯗꯅ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯆꯥꯛ ꯌꯥꯎꯗꯅ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯍꯥꯟꯅ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯗꯒꯤ ꯑꯍꯟꯁꯤꯡꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅ ꯆꯥꯕ ꯆꯥꯒꯦꯕ ꯍꯥꯞꯄꯣꯁꯨ ꯍꯥꯞꯄꯣ ꯍꯥꯎꯋꯦ ꯍꯥꯞꯄꯦ ꯃꯣꯏ ꯀꯃꯥꯏꯅ ꯆꯥꯏ ꯈꯪꯕ꯭ꯔꯥ ꯆꯤꯡꯈꯠꯂꯒ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯥꯁꯤꯗ ꯆꯤꯡꯈꯠꯂ ꯆꯥꯅꯤ ꯑꯗꯨꯒ ꯍꯥꯗꯣꯏꯕ ꯆꯥꯛꯈꯨꯝ ꯐꯖꯕ ꯑꯝꯇ ꯆꯥꯒꯦ ꯑꯗꯨꯒ ꯂꯣꯏꯁꯟꯅꯕ ꯍꯦꯔꯤꯕꯣꯞꯇꯣ ꯑꯝꯇ ꯇꯦꯁ ꯇꯧꯗꯅ ꯍꯔꯤꯕꯣꯞ 2 ꯌꯥꯎꯔꯦ ꯍꯔꯤꯕꯣꯞ 1 ꯌꯥꯎꯍꯜꯂꯒꯦ ꯍꯔꯤꯕꯣꯞꯁꯤꯗꯤ ꯀꯥꯟꯅ ꯁꯨꯝ ꯏꯟꯖꯥꯡ ꯍꯥꯞꯄꯒ ꯅꯣꯏꯁꯜꯂ ꯆꯥꯎꯑꯣ ꯅꯪ ꯍꯩꯇꯕꯒꯤꯅꯤꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯥꯕꯗꯤ ꯑꯩ ꯍꯩꯅꯗꯦꯕ ꯀꯌꯥ ꯑꯗꯨ ꯏꯟꯖꯥꯡꯗ ꯑꯩꯗꯤ ꯊꯥꯛꯄꯕꯨꯗꯤ ꯍꯩꯔꯤꯕꯣꯞꯁꯦ ꯍꯥꯎꯕ ꯇꯣꯏꯔ ꯊꯣꯡꯕꯗꯒ ꯍꯥꯞꯄꯁꯤꯗꯤ ꯁꯤꯂꯥꯒꯤꯗꯤ ꯍꯔꯤꯕꯣꯞꯁꯦ ꯉꯥꯗꯦꯅ ꯍꯔꯤꯕꯣꯞ ꯄꯥꯝꯃꯦꯕ ꯑꯝꯇ ꯐꯖꯕ ꯑꯝꯇ ꯆꯥꯒꯦ